ꯃꯌꯥꯝ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯊꯀ꯭ꯋꯦꯛ ꯇꯧꯕꯗꯣ 5.2 on the Richter scale hit the north ꯍꯥꯏ ꯑꯗꯣ ꯗꯥꯏꯔꯦꯛ ꯑꯗꯨꯒꯤ ꯑꯥꯔꯊꯀ꯭ꯋꯦꯛ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎꯒꯤ ꯄꯥꯎ ꯑꯣꯏꯅꯗꯤ ꯀꯩꯅꯣꯝꯐꯥꯎ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯥꯡ ꯑꯇꯥꯀꯣ ꯑꯥꯔꯊꯀ꯭ꯋꯦꯛꯇꯨꯅ ꯑꯗꯨ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯑꯦꯄꯤꯁꯦꯟꯇꯔꯗꯣ ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯇꯥꯏꯌꯦ ꯃꯥꯏꯗꯣ ꯁꯦꯅꯥꯄꯇꯤꯗ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯑꯗꯨ ꯊꯣꯛꯈꯤꯕꯗꯨꯅ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 35ꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯃꯥꯏꯁꯤꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯖꯒꯥꯁꯦ ꯁꯤꯗ ꯍꯥꯏꯔꯦꯗꯣ ꯑꯌꯥꯝꯕꯅ occur on 4/4/2019 magnitude 5.2 ꯁꯤꯗ ꯂꯣꯏꯅ ꯍꯥꯏꯔꯦ magnitude depth region ꯃꯥꯏ ꯊꯣꯛꯄ ꯃꯐꯝꯁꯤꯡ ꯑꯗꯨꯒ ꯁꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯇꯆ ꯇꯧꯋꯦ ꯁꯤ ꯉꯁꯤꯒꯤꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯃꯤꯖꯣꯔꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯅꯥꯒꯥꯂꯦꯟ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯦꯟ ꯃꯅꯤꯄꯨꯔ ꯁꯤ ꯂꯣꯏꯅ ꯃꯥꯒꯤꯁꯤ ꯀꯩꯅꯣ ꯑꯣꯏꯌꯦ ꯃꯥꯏ ꯇꯆ ꯇꯧꯕ ꯖꯒꯥꯗꯣ ꯀꯩꯅꯣꯗꯨꯅ ꯁꯤꯒꯨꯝꯕ ꯖꯒꯥꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯑꯥꯔꯊꯀ꯭ꯋꯦꯛꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯄꯨꯊꯣꯛꯍꯟꯗꯦ ꯊꯦꯡꯛ ꯌꯨ